Vladimir Putin na ningtham tha bulan gi khulai waina sisinna ba thawrang tawre NATO chief Russia gi President Vladimir Putin na Ukraine gi mathakta sathariba lanpham sing maithirak pana maram moiduna ningtham tha gi matam asibu lan gi khulai ama waina sisinna ba thawrang paikhat pa haukhre maram asina NATO gi marup mapang oiriba leibak singna Ukraine gi damak mateng pangnana ba khongthang sing lokhatkre haina NATO gi Secretary General Jens Stoltenberg na ngarang phongdokre Stoltenberg na makata na phongdorokibada satellite tagi lauba picture sing asidage aikhoi pumnamakna uba phangle madude Europe ki laibak ayamba nga na uri aduga Ukraine gi saruk asina mamna leire masina taklibade Ukraine laibak ase amughan na semgat sagat pagi yamna chawna mathau tare haibane mahakna paumi singa unaba madahai Russia gi President Putin na Haujiksu ningtham tha gi matam asibu mahaki lan gi khulai ama oina sisinna bakan na thorang tawre NATO gi Foreign Minister sing Budacha resta numit nini gi oiba mifam ama pangthokpada wafam asi mahak na phongdokpaga loinana NATO gi platform asina mobilize tawduna Ukraine gi damak ahen ba support tawba mathau tare haikhe NATO gi Foreign Minister sing na Ukraine gi damak ahen ba midyeng thamladuna military gi assistance sing hena masing yam khadan ba Air Defense System sing hena mapanggal kangkhadan badanatana NATO gi diplomat sing da kadai phawba makhoi gi Ukraine gi khulai sing supply tawba ngamki gadagi haibagi wafam da mai onsiladuna khana nei nabagi thawramadu pangthokhe masigi mathakta non lethal aid ki matang da su khana khi hai re Stoltenberg na makhata na thamki bu wafam da non lethal aid ki saruk ama oina fossil fuel gi pothok sing medical supply Winter equipment amade drone jammer sing NATO gi khuthang da assistant package ama oina alliance package ama oina Ukraine da mateng pangna bagi wafam su pukhat khe member kuntrana saba NATO gi alliance aduna Stoltenberg ki wafam adubu khonjel thokna yaning ba phongdok baga loina na alliance aduda Finland amade Sweden su yauna bagi khana khe loina na hojek membership ama oibage pending da lariba Turkey amade Hungary bu amugan na secure roiba mawongda full membership oina na ba yengsin khe mifam aduda saruk yakiba Slovakia Foreign Minister Rastis Lapkesar na phongdokibada lakadawriba tha khara asida NATO gi khwaidagi chawba changyeng ama oirakadawre Ukraine bu amugan na Russia gi makhutagi kanbai base NATO gi izat ki wafam nei maram aduna NATO gi alliance sing na Ukraine da hanadagi hawna mateng pangduna lakpagum makata na hek mathau tariba makhai mateng pangkhigadabani haibu wafam phongdorokhe mifam aduda saruk yakiba Ukraine gi President Zelensky na mahaki marup mapang oiriba NATO gi member sing da section wafam phongdokladuna haikibada chayol asigi manungda Russia na anauba attack aya chatharakadawre maduna maram oiduna haukiba chayol dagi phibam soksinduna lariba laibak ase makata na soksinduna laihaukiga nei hana mang taktun laikhraba mafam sing haujik phawba semgat pangamdana laire Ukraine da haujik su miyoi million kaya maisa ising amadi electricity phangdana lairiba nei Ukraine gi infrastructure sing Russia gi attack ta mang takhan khre haibase Russia na hana na khanglabasu makoi gi micham miyam sogali haibadude Russia gi maikei digi yaningda ba phongdorokre senior European gi diplomat amana phongdorokpada Ukraine gi damakta di lakliba ningtham thagi matam ase hena khudong thiningai oi bahai badu oirakliba nei maram aduna Europe ki ally singna araiba pangal puthoktuna Ukraine bu amokhan na hanagi phibam da hanjil hanana ba thabak paikhat kadabani haibo wafam phongdorokre G7 gi presidency oiriba German su group of 7 rich nation gi partner ama oina NATO gi maike da lepladuna Ukraine gi energy infrastructure sing da mang takhiba kaya adu amuga na thuba mawongda semgatnaba mifam adu da phongdokre ngarang pangthokiba mifam adu da official oina Ukraine gi damak kaya yamna mateng panggadagi amadi sel kaya yamna changgadagi haibagi wafam adu de chapchana phongdorokhi de haire aroi bada tabiriba pumnamakpu thagachare